मैम पुनमक खुरमजरी मैम की मफमदा करीगुंबा अमखतंग निजगे मदुदि अखोइना मैम की दमकते थुइदोक हिंदोकना हदि सारब नुसा अदगी अखोइगी खोंगना चतुना साइकलना चतुना अखोइगी यामना वाना असंगबा मालेपाक अमा संगबा कंगलेपाक अमा ओइनबगिदमक्ता यामना होटनरिबा एनवायरनमेंटलिस्ट मणिकांत मुतुमसे खंगखंगौदना अखोइगी सागी अनाबा अमदगी होजि राज मेडिसिटी दा हुजिक मा ऑपरेशन की चांगरे दुबु मागी सेल थुंगी फिबम से खजितंग वाटपना मरम ओयरकांदा माबु नुसिबियो मैम के अंगंबा मतेंग खजितंग पांगबि हाइदुना मैम के मुंदा environment activist amoina mayana sakhangminaba Manikanta Mutum khangudana haksangi anaba lerakpadagi thuba operation tawnanaba zik ras medicity da admit tawduna lei hairibi now si magi sel gi pibam si ju kitang khudong sadabana nusibiba amadi miyoi bagi nusibadu upiraga angamba kara da urus mating pangbiduna maki operation si mai panaba onabada adum so saruk ya biu haidana mayamda kurumna hajari Manikanta Mutum environment activist we chahi mapalena we environment sidamaka amati we gelebak ki thok thorong kaya dai dai kathok tuna la be naw sinanga si be khangudana narakpadagi we rasmindi city da operation tawnaba we sem sadun lejare adu naw sigi we family condition kitang kenu tawbudagi we naw Manikanta Mutum gidamakta Kwai miyam da haja dai kwai miyam da angamba mateng khagagda upa amato so ani to so happy yu haina koi ngasi video ji khuthang da koi kwai puno mukta mating ni jari mayambu ikonono khurumjari asidi mayam degi kari mu mateng kharni jage haja duno laksabani Manikanta Mutum mayam su hena sak khangbiraba environment activist mafam kaya kaya da u thabagi campaign chathaduna सही कया लाखी तुंगदसु लाखीनी हाइना थाजै अदुबु हजिक मसागी करिंबा अनाबा मदगी राजमेडी सिटी हॉस्पिटल दा ऑपरेशन तौदबा यादे हाइदुना लेइदुना लेइरी मसिदा सेंथुंगी खुदुंग सादब खर लेबदगी मयामदगी अंगम अंगमबा खरदो अरसु मतेंग पांगबियु हाइना हाइजरी Marmadana Atubuda operation Mataudiaro Rapidagi Sel Tungi problem Lebanon Maramaraga Awabaka Yang Mayonare Maramadana Leba Miamna Angamatic Bambuduna now see Punchikan view Adana Miam Panapo Kumana Kurumsari Miamna Angamba GP Putanga Sel with the Mampangu Haina Hazel Matang Kananzari Madude Chahi mapan hena miyam gi thabak thoron tawbata natana environment kandaba yade haiduna mangjil thaduna thabak thorong kaya paikhat piriba Manikanta Mutum mayamna thoidok hendok na masak khangnaraba yamba ase ikhang khanghaudana masagi anaba amadage Imphal gi Rasmedi City Hospital bed taduna leiri operation amagidamak sel gi khudong sadaba kaya mayoknari damdam asida khundaminariba ichil inausingna Tanglaba Manipur ki mapari environmentalist Manikanta Mutumgi ana layengbada kharadang oibasu mateng pangbinaba mayamna angamba kharadang makhada pijariba account number asida mateng pangbiyo mafamda nolokna wapam khara thamjage Manipur gi miyamna thoidok hendokna khangnaraba environmentalist Manikanta Mutum masagi anaba amana maram oiraga Rasmedi City da layeng sathaduna lairi ngasi ba mahaki operation ama laibana operation asigi changadaba senpam khara watpadagi khudong sadaba mayoknari maram aduna miyamna angamba mateng pangduna mahaki layengba asida mateng paminasi haina naluksari mapunsida kathokpatana masaruk oijaraklaba leibakini hairabde matfai pha thangdoktuna hotna jaba matam puna makta mayam gi ai fana to hot na jaba ai gi marum Manikanta si hojik awaba ta duna leiriba sida Manipur da leibiriba puna makna ekhoi puna makna amukta di mahaki awaba si ekhoi mayam kanmin na si haidana ai Manipur gi praja puna makim mafamda
nolokna haijai. Manikanta Mutum, environmental activist. Masagi anaba amadagi Ras Medicity Hospital da operation taunaba honari. Miyam gi thabak thauramda mapunsi kathuktuna laklaba inaw asigi awaba aikoi punamakna saruk yabiduna ngamjaba tengbang tominasi. Manikanta gi chiraba tanza asida Manikanta Mutumna miyam dagi mateng niragli.